अहनबदा मरोइबा पाव पिजरी मणिपुर की गवर्नर ला गणेशन मणिपुर की निंग तमंगाक नबा सोकना खिबा लिसिंग अमा चनिपाल मरफुतरा माथोई की एंग्लो मणिपुर वार की अथौबा सिंगी मफमदा स्टेट की थाकता इकाई खुनबा उठख्रे स्टेट असदा लेरिबा मिपुम खुदिंगमकना चिंगमी तमी हाइबा खाइदना अमत्ता ओइने लेमिनागदबनी हाइना अथौबा सिंगी नुमित्ता चीफ मिनिस्टर ना फोंदोख्रे मरैबाक नुसीद्रबा लेबाक खुनाइदुना चाखत पखक ngamloi haina लोना थिंख्रबा UNLF की हानगी चेयरमैन आरके मेगेना पैट्रियट्स डे का मरी लेना हाइक्रे MPCC na sinduna ngasisu lamlaida azadi ka gaurak jatra gi khongchat chatkré कांग्रेस ta nongna yaurakraba sing okre amadi haukiba pung kun marida manipur gi oina mioi taran thoi nauna covid-19 positive oikre asiba mata yaukhitre kurumzari PONYTV na pizabat nomidangi manipuri pau miyeng tabiriba singbu Jennifer Sarmana taram nokchari hauzik pau sandok na pizari Manipur की गवर्नर ला गणेशन लुचिंगदुना मणिपुर की निंग तंबक ngaknaba soknakhiba lising ama chanipal marfutara mathoi gi anglo manipuri war gi athauba singi mafamda ngasi august 18 ni lakpada BT ro ta leiba foida pungda state ki thakta ikai khumnaba utkre ngasi ki pangthokhiba thoramda chief minister N Biren speaker TS Setyabrata cabinet minister Singh MLA Singh saruk yakhi mahaki warolda governor la ganeshana athauba singi thongna lingzel no hongnana ningsingki amadi makhoi gi khudung induna ngasi haurok liba mirona chatna basu fongdokhi maraibak mazati bu kanna bhotna bada akiba yauduna maraibak ki damak khanduna masagi haiba wakan thadoktuna lanthing nakhiba athoba sing aikoina masak khanghoba amadi khanghaudaba sing pumna makta ikai khunaba utli aikoina puari bu hongdokpa ngamloi adubu puari dagi aikoina matam pumbada tamgadabadi lingzel manadabana aikoi gi marakta lekha tanabagi machak ama ohelli haina manipur gi governor la ganeshana ngasi athoba singi numit bir dikendrojit park ta leba sahit piner da pangthokibada fongdokhibani important than their own life. Here I have mentioned, I told one word. Though we lost the war, it is not correct. We have never lost the war. But we can always learn from history that disunity among ourselves will bring downfall to our nation. The time has since moved on. After all, of India came under British rule with the conquest of Manipur. You know, the sacrifice of innumerable number of people of India, including from Manipur, who brought back the independence on 15th August 1947. Manipur was brought back independence on 19th October 1949, and since then is an important part of the country. Our hard-won independence must be protected. Chahi lising ani hena wana lebak asi ngak laga lakpani India gi part ama oiriba matung asida India gi democracy gi khudong chaba adu fanglaga leba state amani state asida leiriba mipum khuding mangna chingmi tami haiba khaidna punna mata onya lemina ga dabani amana amagi respect tagodabani amana amabu hanthana usitena tawoidabani apunba akanba united varat ama semba matamda aikhoi manipurna achoba thaudang lausi haibaga loinana ngasi gi athoba athobi singi mafamda ikai khumnaba uchari haina fongdokhi Koi wana lebak singa agalapani sei lisingani hum ngasi koi bharat ki part mo wer kan yamna nungai ba mong democracy gi madgi khodong saba phanga ga koi leiba du state amani masida leiba koi state leiba koi mayam punama singmi tami ha khai le tumi koi punna ma to ene koi hingmina ga dabani punna sakon mina ga dabani amana amagi respect to mina ga dabani
amana amabu hundana yengoidabani amana amabu usittana thoidana ngaoidabani yengoidabani haibo apunba akanba strong bharatama one bharatama united bharatama sema matamda aikoi manipurna achouba aikoi gisu thawang lawsi haiba wafamse thamjaba loinana adugumba laibak sibu ngangna bhonabada nong nong mathwai kathiba athauba singni famda amohanai sadanjali katjaba loinana mayam punong pai अथौबा सिंह चेन खिबा मराइबाक नुसिबगी वाखलोन अदु अखोय पुमनमक्ता पिनबिबा ओइदसनु हाइना चीफ मिनिस्टर एन बिरेना फोंदोखरे महाकना मखाताना हाई युवराज टिकेंद्रज के संगाइदा ब्रिटिश न लोन लांदारंबा अमदी मणिपुर निंगथौगी चटना लोनचत थुगाइबगी दमाक ब्रिटिश ऑफिसर मंगा सिबगी दंडी पीखी थौदोक अदुना मरम ओइरगा कन थौरबा ब्रिटिश मायोकनबा ताखी लमदम असगी निंग तंबा ngaknabagi damak maithiragani khangna khangna thongna faraba aikhogi ipa ipusingna british ki mayokta hanba laitana lanthingnakhi landa manipur maithiraba matung british na yuvraj tikendrajit amadi thangal general faida pungda leibak miyam mamangda farsi tawduna hatki matam adugi ningthau kula chandra amasung atai athauba sing andaman and nicobar da loi thaki aikhogi ipa ipusingna maraiba ki ning tamba mangdnaba akiba amata laitana hotnakiba sing adu ngasigi mirolna tamba mathau tai hainasu cmn birena makhatana phungdokhi Sore bar position 8 apron ba Tablet again, I know you Sati Leva, it is rising picture of the picture of Manipur getting Katamba, Nangamuka, my kid, Sonakiba, Adugumba, Maramabunda, Bazati Puninga, I thought was it looking at the say Manipur Miam, Manipur lady, Manipur Mapana, Miam, Sadanjali Kapunamini, Numisida. Like it represents from the Shaki Magidigi, Manipur Prazamian, Magidigi, Sagari Magidigi, Sadanzani Kachoi, like Holy Bangasi Mirola, Makoibuna, Imalevak Shiva, Imalevak, the Katopong and Bago, the Shona Pina Bibu, Shunu had Nasiga Sumba, better day, the Missida, the Miam, the Pizeri. Maraibak nung sidraba lebak khunaiduna chawkat pakhak namloi haina loan na thingkraba UNLF ki hanagi chairman RK Megena August 12 Patriots Day mari lengna high crave ngasi Human Resource Development Center mayang Imphal amadi malemgi yelhau rol afong lup mayang Imphal adina sinduna konung mamangda leiba lamyan ba sanglen da pangthokpa athoba singi ningsing kumon ka mari lengna ningthemcha haimona iba loi thakraba Manipur haiba drama lairik amasu fongki amadi Public Library isay sereng mana lisingani kunitoy khangembam ibeton da piki ngasigi thoram aduda RK Megan Laishram Memo Professor Naurem Joy Kumar na saruk yakhi thoram aduga mari lenina RK Megan na phongdokhibada athoba singna piramba freedom adu khangna chalaba matam adudata hauziki mirona amaga unkhatnaba lairiba sing asi soidana tokani Khori role literary organization singna leibaki maramda nainaba lyric sing drama sing sumang kumhai natraga digital kaya iduna nainaba mathau tai asoiba kaya iduna phongdokpa mathau tai ing tapa chawkhatpa purakpada khwaidigi marudi ngasigi paliba lengak asiga miyamga khutsamna duna apunba saktam ama sagatpa changi haina phongdokhi athoba singi numit from Pantokpa, like Amasu, which is himself, and one of them, you like a drama. So we talk from Manipur, kind of home where from say, Pantokpa, young one talk about, I don't know, I'm in a low Madam de Athoba, simply the mid, I will say, Manipur, Shiva, you walk the chain, like on me. Furukodo, I should suffer from Adana Manipur, the Su, where Rupsa, Emily Mayamase, Shiva, Sanasin, and the way walker, it's up in the way walker, coming at Sang Madu, washing Pidam, and the way Mayam said on the Raga, want to be
ꯋꯥꯍꯟ ꯇꯧꯕꯗ ꯈꯪꯃꯤꯟꯅꯔꯒꯗꯤ ꯉꯁꯤ ꯂꯩꯔꯤꯕ ꯅꯨꯡꯁꯤꯅꯗꯕ ꯃꯨꯛꯅꯕ contradiction differences mayam leise akhoi as interest common interest don solve tawba ngaktan hena India dagi British tan thoktuna ning tamba purakhiba laioi khraba luchungba singbu ikai khumnaba uttuna makoina pamlamba lambi aduda tung inba haibasi Congress ki karmi khudingma ki pandam ni haina ngasi Manipur Pradesh Congress Committee na sinduna Imphal East the pangthokpa Gaurav Jatra gi thoramda hanagi Chief Minister Okram Ibobina phungdokhrei Ngasaki Gaurav Jatra gi khongchat aduda CLP gi leader O Ibobi MPCC gi President K Megasandra CWC gi member Gai Khangam amadi tongan tongan ba Congress ki luchingba sing Mahila Committee Youth Committee gi thomi kayana saruk yakhi Ngasaki thoram aduga mari lenena CLP leader Okram Ibobina hai India na ningkha tamna pachahi humputara manga farak pagaloinena British tan thoktuna maning tamba Bharat ama ohenbada thodang laubiramba singi mafamda ikai khumnaba utpo oina Gaurav Jatra asi pangthokpani matam sangna loiram sasan tawdun leirba matungda ihan hana India gi soil haiba tare moirangda India gi tricolor flag singkatna Bharat ningkha tamena netaji Subhash Chandra gi INA gi mai cadres mayam tawraga phiran singkhatkiba mafam dasu koi mayam laisu katna netaji Subhash Chandra Bose ki statue da koi lai katna na koi tugu mai kai kuna ba chakhrabni hero singkhatda thaibri samna hairabada Bharat asi matam sangna Sakti leraba British na matam sangna loiram sasan tawrubadudagi ningkha tamnana ba honabada matwai katkraba adugumba Bharat ki machin kumba Bharat tagi British asi tanthoga Bharat Ngasigi thoram aduga mari lenena MPCC gi President K Megasandra na hai India na ning tamba purapada thawai na pontha pi khraba amadi ngasi asi Manipur gi athoba kayana leibaki damak laikhidaba asida ikai khumnaba utuna Gaurav Jatra asi pangthokpani Laingak asna naha singi thabak pibi daba GST mamal nungtigi hengalakpa pot ki mamal hengalakpa asigumba kaya asibu yaning dabagi wafam kaya su yauri ngasigi Jatra asida sawom bungdigi rally ama chatladuna lamlaida loishinki lamlaida thorom adu loisilaba matungda Bir Tikendrojit amadi Thangal General gi mafamda haikat lekat su tamki ngasigi thorom adu gi manung channa hana tongan tongan ba party da leiramlaba nauna Congress da changlakhiba singsu taram oki Ningkha tambagi adikumba 75 years of independence masiga mari lenana saukthukjabagi khongchat azadi ki Gaurav Jatra asida aikoi leibak asigi naharol singi leibak asigi singbi singi leibak asigi farmers singi su yauri masina leibak asi amata oina santi oiba asikumba peaceful oiba Pada Jatra asida leibak sigi naharol singi lomi singi leibak sigi nufi singi oiba phibam hena phagana nabagi Manipur Pradesh Congress Party gi khongchat asida yauri masihar ga mayam punamak Manipur State Subang Lila Council na sinduna Jama Kuntramathoi Suba Patriots Day Observation pangthokhrei Thorom aduda Power Minister TS Biswajit Singh amadi Social Welfare Minister Ais Dingo Singh na Presidium Member oina saruk yakhi Thorom gi manung channa Sumang Lila Council gi Lifetime President PS Gunachandra Sarmana iba Marai bak ningba koireng sana kauba lairik amasu phongki Athoba Singh numit asiga mari lejana Council gi Lifetime President PS Gunachandra Sarma amadi Former Advisor Manipur State Sumang Lila Council gi Hakchang Zanimsa Kathokhrei Nakal maromda Power Minister TS Biswajit Singh na phungdokhibada Azadi ka Amrit Mahotsav ki manung channa utkadoriba Marai bak ningba koireng sana kauba Sumang Lila asina hawgalakliba miyamda anobo inot ama haplagani amadi Sumang Lila asi miyamda hena pak sana khangannaba Manipur gi tongan ba mafam singdasu utnaba hotnasi haki thoram asiga mari lenyana athoba singda laishu katuna ikai khumnaba su utki Mapung Phaba 75 Sai Mujana Sarpa Sai Da Varipta Bakona Kiba Mayam I got the Namata Kapu Kiba Mayam I got the Namata idea Amidama Mayam I got the Lady Pram 6 I got the strong country ma I got the Lady Manipur I got the Lady Manipur Yamna Pishoran Vajaram Baba Yamna Prince Vajaram Prince Kamai to the Lady I have to see the Burma Then I got Kala I got Papa Pura Miyam Miyam is the color of why implement or
मियाम सिमते की बा मियाम अदरगा मैंने तिरगा ने ये पोने मियाम तो अपने है बसे अब अमल करना प्रिंसिपल से बात करना है मियाम समझे ning tamba lebak ama oirami haba kauthokta naba tungi mirol na marebak nungsiba lebak kidama kathokpa gambagi wakhalon chelak naba chahi khudingi patriots day ki thoram pangthokpani haina khundrapam kendru ki MLA TS location na phongdokhrei wafam asi ngasi Manipur Pradesh Congress Committee ki meeting makhada khundrapam block Congress Committee na sinduna sagwal mang multipurpose hall da pangthokpa patriots day ki thoram ga mari lenyana phongdokhibani ngasi ki thoram aduda CLP ki leader o Ibobi MPCC ki president ki Megasandra CWC ki member gai khangam khundrapam kendra ki MLA TS Lokeshwar amadi tongan ba Congress ki leader sing Mahila Committee Youth Committee na saruk yakhi ngasi ki thoram aduda MLA Lokeshwar na hai numit asibu yamna lumna logduna athoba singda haikat lekat tamba yauna hawgalak liba naha singda nationalism ki wakhalon adu forward na ba ngasi ki thoram asi pangthokpani Laibak ningba ipa ipusing adugum ay koisu laibak kitamak thawai fawba katpak ngamgadabani ning tamba laibak ama oiramba Manipur ni haiba ning sing nabagi damak thoram asi sinbani Manipur Muslim Welfare Organization MMWO headquarter hatta minuthong Imphal nasu sinduna athoba singi numit thoram ngasi lilong kaithalda pangthokhrei thoram aduda saruk yakiba miyamna laikhidraba laioi khraba athoba singbu ikai khumnaba utpa oina minute ama tumina lepagal loinena miyam punna duwa su pangthok minakhi ngasigi thoram aduda Manipur ki eminent historian Professor Joy Kumar Singh Lilong Haurebi College ki principal Rahijudin Saik DM College of Arts Imphal ki assistant professor Dr. Syed Ahmad Social activist Ningthauza Lancha amasung Writers Union Manipur ki hanagi secretary SM Sekna resource person sing oina thoram aduga mari leinaba hiram singda wangangkhe British ki loilam lengak tagi ningkha tamhanna bahot na bada thawai na pontha pi khraba lamdam asigi athoba singbu ningsingbo oina Manipur gi tongan ba mafam singda pangthok liba Patriots Day ga mari lenyana khori rol gi lup tare na sinduna ngasi athoba singi numit JN Dance Academy da pangthokre Langthabal ASG MLA Karam Shyam amadi asai luki Dilip Mayeng bamna mayai tangbal logduna pangthokiba thoram aduda Manipuri khori rol da khongjom lal kawba lairik amasu phongki thoram asi makha chatarako oina ani shuba tangkakta athoba sing saithaba amadi leibak ningba haiba hiramda saireng saidinabagi thoram amasu pangthokhi asai lupki Dilip Mayeng bamna hakibada lup asna chahi anirom hena khongjom lan gi matangda sairengda kari mamitari wari machada kari yauri amadi khongjom lan gi matangda kari lai yeklam ki habana chingba kupna yengsinli amadi khongjom lan asi loi khraba matungda thoklak liba khongjom praba asigi matang dasu karamna thoklak khiba amadi mataw karamna chawkhalak liba haibana chingba adu kupna nainari haina phungdokhi Pawgi merak thakna atin babre amatang longminasi Break matung taram nokjari makhataba pau pizari apunba Manipur kanba ima loop amkil all Manipur Women Social Reformation and Development Samas Nupi Samas amadi all Manipur Tami Chingmi apunba Nupi loop Tami Chingmi na punduna siamba Observation Committee on 131 Patriots Day Observation 2022 Manipur na sinduna mairagi khongchat ama chatkhrei
Mairagi khongchit asi wahengbam lekai yumzaw lairembi digi hoduna bir tiken razit amadi thangal general farsi toduna hat ki mafam BT Park ta laiba sahit minar amadi bir tiken razit ki yata fam oikiba hijam yai champat ya school loinina konung mamang traffic island da laiba thangal general gi mitamda haikat laikat tamduna ikai khumnaba utki Niki wajah mi pun ay prosare. Ato na siya isupo lamang na lamang masya abong tati siya ko niya partner na indexing na hanagom ng pangsihay na ay ko na ipaima sila hayang kalaga mungling siya na tawyan biyo hay na ipaima sila na ipasin niya laikat malakwan ni asina ko patamoy na kalay mahoy na ato kayo matik mo na parang mo matanda imagine na parang mangsuom na kakang malaway siya to ano kasi bahoy na kami. Joint Students Coordination Committee JSCC na sinduna athoba singi ningsing numit thoram ngasi Imphal College ki multipurpose hall da pangthokre thoram aduka mari lenyana Dr. Naurem Sana Tombana ahal laman na chalamba thaksi khasi thaugalon amadi chaksa yuthak asidagi marai bak ningba adu poklakadabani adubu hauziki matamdadi mama lebak asi chakhawgi oni yengaga marai bak ningba onya tawnarakli maram aduna thamoidagi sengna marai bak ningba fahol-lakna bahaduna numit asi pangthokpani haina phungdokhi Jama kuntrama thoi suba athoba singi numit ki thorab ngasi apunba Manipur matam isai kanglop amikna sinduna khwairamban ima kaichalda pangthokre thoram aduda amiki thaupuba sing ima kaichalgi ima sing kedogi sinmi sing amade amiki member kayana saruk yakhi laikhidraba athoba singi mafamda ikai khunaba utuna laishu katki thoram adu pangthokpagi matangda amiki general secretary M Dhananjoyna Numita de hainariba British ki mayokta masing yamdraba thongna leiraba athoba sing aduna thengna ki balan famda thawai kat ki ba adubu aikhoina ningsing ba amadi ikai khumnaba utpani haiki Manipur ki mafam sinba thungna ngasi pangthokliba Patriots Day Regional Institute of Medical Sciences RIMS na susinduna RIMS ki Jubilee Hall da pangthokre thoram aduda miyamna athoba singi mafamda haikat laikat tamki thoram aduda RIMS ki Director Professor A Santana Dr. Singna mapalamda mahai tamlurabasu iramdamda laktuna tamluriba mahai adugi kanaba kharadang oirabasu iraicha singda pinaba hotnasi haki Loinana ngasi pangthokliba Patriots Day asida laibak asigi tongan ba mafam singdagi lakpa mahiroi singna numit asiga mari leidena laibak ningbagi ihul fawhan ningi haina su phongdokhi Jama kuntrama thoi suba athoba singi numit thoram District Administration Thobal na sinduna DC Thobal gi complex da laiba counting hall da pangthokre SP Thobal Jogesandra Hobism amadi district level officers singna saruk yaduna pangthokiba thoram aduda DC Thobal Hantem Subasna Luchingduna athoba singi photo da laikatuna ikai khunaba utki Bisnupur DC ki conference hall da athoba singi numit thoram DCL Bikram na luchingduna pangthokre thoram aduda district level officer tongan baloisang singi staff sing media gi miyoi singna saruk yakhi DC na hakibada ngasigi numit asida maraiba ki damag thangal general amadi BT Kendra Zitbu Farsi tawduna hatki asigumba athoba mama leba ki damag thawai fawba kathokiba kayabu leihoriba aikhoina ikai khumnaba utpa oina makhoigi mafamda laikatuna thoram asi pangthokpani haiki District Administration Kapching na sinduna DC Office Complex Kapching dasu athoba singi numit ningsing thoram pangthokhi saruk yakhiba singna BT Kendra Zit amadi pauna brazaba sigi photo da laikatuna ikai khumnauki thoram aduda DC Kapching Somorzit Salamna mahaki warol piraduna Anglo Manipur war miyamda nahona na paudambaga loinina ima leibak Manipur bu British ki makotagi kanana bahotna bada aikhoigi ipa ipu singna lawkiba makhoigi thongna lingzen adu aikhoi khuning makta yawhanduna leibak asida chaitheng kaya piduna peace and harmony to gaina ba amadi tokai tana ba silak liba kaya aslagi ngakthokna ba punna amata onya lepminarasi haiki
Ziribam District in Ningsing Kundalaiba Ancestral Heroes Memorial Complex, Ningsing Kun Biodiversity Park ta ZDO Jimpal M.Su Amadi Kadaga Kutsam Natuna, Pari Puri Athoba Ningsing Lord Jiribam, PPANL na Sinduna, Jama Kuntramato Suba, Patriots Degitoram Ngasi Pangtokre. Laikiraba Athoba Singi Mafumda Igai Kunaba Utuna, Athoba Singi Mitamda, Laisu Katuna, Thoram Adu Pangtoki. Nakalamaronda Ziribamgi Boro Bekra Government Higher Secondary School, Ziribam Higher Secondary School, RK Sanatombi Vidyalaya School, Ziri College, Highway English School Amadi, Kasargi Mafong Kayada Thoram Singh Pangtoknaki. Ngasi August 12 Patriots Day Thoram Ziribam District Asida Ladiba M.Su MSF Amadi KSN Sinduna Tongan ba School Amadi College Singda Painting Competition Amadi Essay Competition Yauna Pangtokre. Loinna Athoba Singi photo da Hailay Katuna Athoba Singi Mafamda Ikai Kumnaki Amadi Athoba Singi Ningsing Thoram Pangtoki. Amaronda Ngasi Jiribam District Manung Chenna Kadam Talada Laiba Ziri College ki Auditorium Hall da Ziri College na Sinduna the 131 Patriots Day Thoram Pangtokre. Ngasi Jiribam District ki Babu Parada Laiba PWD Guest House da Friendly Environmental Warriors FEW na Sinduna Patriots Day Thoram Pangtokre. Patriots Day Mari Lenina Beauty Kendrazit Amadi Thangal General ki photo da Laisu Katuna Ikai Kunaki. District Administration Senapati Nasu Jama Kuntramato Suba Patriots Day Thoram Ngasi Senapati ki DRDA Conference Holda Pangtokre. Senapati DC SP Amadi District Level Officials Sing Nasu Thawaina Ponta Pikraba Athoba Singda Haikat Laikat Tamduna Ikai Kumnaba Utki. Thoram Aduga Mari Ledina District Asage Deputy Commissioner Mahesh Chaudharina Thangal General Amasung Beauty Kendrazit Kumna Maraiba ki Damak Kathokpagum Mipum Khudingmakna Afaba Lamdam Ama Oirakna Bagi Damak Kathokpa Changi Haina Phungdoki. Manipuri Maite Association Bangalore MMAB Nasu Patriots Day Thoram Bengaluru da Pangtokre. Athoba Singi Mafamda Saruk Yakiba Singna Ikai Kunaba Utki. Thoram Aduda Wangmada Volume 7 Magazine Amasu Fonki. YK College Wangzingi Internal Quality Assurance Cell Amasung Research Committee na Sinduna Athoba Singi Numit Amasung India Gining Tamagi Chahi Humputara Manga Mapung Farapagi Azadiga Amrit Mahotsav ki Thoram Ama Ngasi College Asige Mini Auditorium da Pangtokre. Thoram ki Sarugama Oina Laikidraba Lairoi Kraba Athoba Singi photo da Laishu Katuna Ikai Kumnaba Utki. Thoram Gimanung Chen ba Oina Nationalism and Identity Haba Hiram Sida Panel Discussion Amasu Pangtoktuna Kananainaki. Thobal Okram Dalaiba Waikomani Girls College ki Organizing Committee na Sinduna Ngasi Athoba Singi Numit Thoram College Asigi Auditorium Hall da Pangtokre. Thoram Aduda College Asigi Principal Professor S. Manoranjan Sharma, Vice Principal Dr. S. Syam Kiran, Political Science ki Head of Department N. Jotin Kumar, Oza Singh Amadi Mahiroi Kayana Saruk Yaki. Thoram ki Sarugama Oina Lairoi Kraba Athoba Singi Mafamda Laishu Katuna Ikai Kunaba Utki. Athoba Singi Numit Thoram Thobal College ki Multipurpose Hall Dasu Pangtokre. Thoram Adugi Mangoyana Hargar Tiranga ki Sarugama Oina College Principal Okram Chaubana India ki Machu Ohum ki Firal Chinkatki. Principal Amadi Ote Oja Singh Staff Singh na Saruk Yaduna Machu Ohum ki Firal Singh Paiduna Khongchit Amasu Chatki. Matung Tarakpada Athoba Singi Numit Thoram Multipurpose Hall da Pangtoktuna Lairoi Kraba Athoba Singda Laishu Katuna Ikai Kumnaba Utki. All India Tanzim Insaf AITI Manipur State Council Amadi Tarataruk Suba Assam Rifles Lilong Amadi Bright Brand Institute Lilong na Sinduna Anti-Imperialist Day Observation Pangtokre. Thoram Aduda Tarataruk Suba Assam Rifles Lilongi Major Deepak Kataria Dr. Badaruddin President AITI Manipur State Council National Secretary AITI MD Alauddin Associate Professor na Presidium Member Oina Saruk Yaki. Loidlam na Malem da Piriba China Adu Amukhana Toktanaba Manipur Miyam na Imaliba ki Damak Athoba Singna Thang ki Bakong Thangani Haiba Firep Waro Longnaba Sinbani Haina Islahuddin National Secretary AITI na Phungdoki. Mikha Pona Hingadabagi Saruk Mikup Amatang Ningtam na Hingbana Fai Khanjaba Lairoi Kraba Ipa Ipusingi Mafamda Ngasigi Mirong na Ikai Kunaba Uchaduna Jama Kuntrama Toy Suba Athoba Singi Ningsing Numit August 12 Lising Anikuni Toida
Lising ama Chanipal Mafutara Mathoigi Anglo Manipuri War gi Achoba Lalfam Amu Oiriba Khongzom War Memorial Complex da Amuko gi Miyang Makada Aduko gi Thomi Singna Haikat Laikat Tamduna Ikai Khunaba Utkre Ngasigi Athoba Singbu Ikai Khunaba Utpagi Thoram Asida Razen Leisangthem President Aduko Sana Thoiba Maitei General Secretary Aduko Amadi Aduko gi Thomi Kayasu Sarukyaki Progressive English School Lamdingi Committee ne susinduna ngasi athoba singi numit thoram school asigi campus da pangthokre thoram aduda school asigi governing body gi members sing oza sing amasung mahiroi singna athoba singi photo da laikatuna ikai khunaba utki nakalamarom da Sophia English School gi organizing committee ne susinduna ngasi anti imperialist day haina athoba singi numit school asigi campus da pangthokre Kha Manipur College Kakching na susinduna college asigi multipurpose hall da athoba singi numit ningsing thoram pangthoki Tom aduda athoba singi mafamda ikai khunaba utpa state song sana leibak Manipur miyam punna sakminaba amadi drug free state ama ohenaba miyam punna wasak lawminaba athoba singbu saithaba saireng amadi extempore speech changdamnaba pangthoki Nambol Block Congress Committee na sinduna athoba singi ningsing numit ngasi Nambol Block Congress ki office da pangtokre thoram aduda Nambol Block Congress Committee ki President S Chandrakanta JP member L Jiten Nambol Block Congress ki working President L Brazamani ex Jila Parisad member I Somarendro amadi L Pateshorina Sarukyaki thoram aduda hanagi General Secretary I Arunjitna lising ama chanipal marfutara mathoida achoba amadi Maitegi Aroiba Ning Tambagi Lan Amathoki Basi Kari Dagino, Karam Nathoki Bano Amadi, Kayam Queen of Funduna Layrakba, Unkatna Badagi, Pokaira Kimano Habasi, I coin a ticket from Toi Haiki. Paugi Marakatna, attend Babe Amatang Nominasi. RJ Star Production presents Kanglei Kong, a fusion of music and art. Cosplay competition on 26th August at Bollywood Complex. Registration opens for prizes worth Rs 45,000. Only first 50 candidates. Let the crowd decide the winners. Registration fee Rs 500. Event managed by YAS Management. Kanglei Kong, a fusion of music and art. Break matung taram nokchari makhataba pau pizari. Manipur Ningtam Landa Thawaina Pontha Pikraba Bir Tiken Razit Amasung Thangal General Buning Singtuna Agartala Tarau Maitei Lekai Dasu Takhet Leima Tengbang Globe Amade Manipuri Literary and Cultural Forum Tripura Napuna Sinduna Haikat Lekat Tamkre Leibak Ningba Isai Saireng Pung Chulom Amade Khongzom Parbas Hatuna Mak Wangna Fongduna Pas Tobab Mairoi Singbusu Oki Amasung Selgi Tengbang Piki Udar Bon Silchar Dasu Chama Kontramathoi Suba Athoba Singi Ningsing Numit Thoram Ngasi Pauna Ningsing Lupna Sinduna Udar Bon Pangram da Leiba Pauna Brazabasi Mitamda Laikatuna Thoram Pangthokre Ayupung Nipal da Amuba Machugi Firal Chinkatuna Ima Leibaki Damak Thawaina Pontha Oi Kraba Singbu Ikai Khunaba Utki Miyam gi Oiba Santigi Khongchat Amasu Chatki Pangram Dagina Udar Bon Bajar Chatlaba Matung Amuk Pauna gi Mitam Fawba Halaklaga Thoram Loisinki Morhegi Eastern Science School Indoor Hall da Jama Kuntramathoi Suba Patriots Day Thoram Pangthokre. Thoram adu More Turel Wang Malikai Ward number 7 da Leiba Eastern Science School gi Indoor Hall da Mijay Council More MCM All Community Development Organization Akodom Kha Nongpok Apun Banupi Loop KSNANL Nupi Kunai Chakhat Lumjing Loop NKICLL Amasung All Manipur Students Union MSU Technopol District Committee na Punna Sinduna Pangthokibani. Thoram aduda CSO Singi Thomi Singh Amadi volunteer kayasu sarkyaki. Chahi khudingi pangthokpagum Patriots Day na lakpada Anita Standard High School
ASIS Kwaptagi Oinasu, School Asigi Principal Alhas Abdul Hakim Amadi, Vice Principal Sapam Brazamani Anina, Taumapu Ojina, Haunabi Matung Inna, Machu Hongi Firal Chukatpaga Irunyana, teaching staff, non-teaching staff Amadi, Mahiro Singna, Labak Nimba Isay Saptuna, Pangtokre. Palan Tauram Asida School Asigi Mahiro Singi Oiba, debate Amadi, ex-tempore speech Changdam Nabana Chungba Kaya Pangtoktuna, Atoba Sing Adubu Singtaki. Patriotic Writers Forum PAWF Manipur na susunduna athoba singi numit Patriots Day Major Kulda Laiba Manipur Press Club ta pangthokre. Thoram aduda DICE member singna Beauty Kendrazit amadi Thangal General gi photo da haikat laikat tamkibaga loinana laibak ning bada yumpham oiba saireng saidinaba amasu pangthokki loinana Damodar Livestream na iba Maginings kauba saireng lairik amasu fongki. Thoram aduda PAWF ki Secretary Rakesh Naurim na haibada organization asi aikoigi iramdam ngakna bahotnabada isagi loan na chatnabi amadi identity asi ngakna thamnaba haibagi pandamda semkibani masida sunatuna ahanba oina PAWF ki masaloisang Tripura da hangdoki amadi Guwahati desu Assam branch haiduna masaloisang asi hangdoki hari. Tekcham Sports and Cultural Organization na Kuntranipal Suba State Level Patriots Day Celebration gi thoram ngasi Tekcham Laibung Manakta Laiba TSCO Ground da pangthokre loinina numit ni chathagadaba annual literary meet lisingani kunithoi for high school level hodokre. Thoram aduda Beauty Kendrazit amadi Thangal General gi photo da laikatuna ikai khumnaki amadi literary meet haudopa oina pikliba angang singi oiba rhymes changdam na pangthokki amadi hayeng na higher class ki mahiroi singi laibak nimba saireng changdam nagani haiki. Rural Voluntary Services RVS Wangbal Mayai Lekaina Chalaiba Iramdam Ningol Sanglen Children Home Desu ngasi chama kuntramatoi suba Patriots Day gi thoram pangthokki. RVS ki Secretary Babita Sapamna home gi angang singda Anglo Manipur gi wari liduna aikogi athoba sing adugi mathongna kaya gi matangda wa ngangki. Thoram adda Children Home asla laiba angang singna makoina haizaba cultural show kaya su utki. District Water and Sanitation Committee Kokching Village Water and Sanitation Committee amadi JJM ki Implementation Support Agency oidiba Adam ga punna khutsamnaduna athoba singi numit amadi humputara manga suba India gi ningkha tamba numit Har Ghar Tiranga campaign ka mari lenina ireng ban fauduna cheliba irum turelbu taru tanana thamnaba amadi akoibagi phibam lu nana thamnabagi pandamda irum turel gi akoibada India gi machu hom gi firal paiduna mahiroi singi oiba khongchat ama chatpa yauna upal kaya thakre. School gi mahiroi yauna miyam na athoba singi mafamda laikatuna kai khumnaba utki. Patriots Day amadi Young Voluntary Organization YVO gi Foundation Day ga mari lenina ngasi YVO amadi Lisam Anina Babina Specialty Hospital ga kutsam naraga voluntary blood donation camp amadi campaign amasinduna Durga Puja Lampaki Wangkhai Community Hall da pangthokre. Voluntary YVO gi President Yumlembam Hemantana phungdokhibada ngasi blood donation camp asi iramdam asida lairiba naha singda leibak ngbagi ihul adu fahonnaba pausal pibaga loinina ngasi blood donation camp asi pangthokpani haiki. Amadi blood donation camp asida mafam adugi miyoi sing khakta natuna Manipur gi tongan ba mafam singdagi lakpa miyoi sing maru oina Imphal East, Imphal West amadi Bisnupur gi miyam nasu camp asida laktuna EP kiba asina naha singda manaibak ningbagi ihul yauri habadu uthokli haina phungdokhi. Ngasigi blood donation camp aduda miyoi chawrakna nifuromna saruk yaki. Chama kuntramathoi suba Manipur gi athoba singi numit ningsing thoram ga mari ledina Liberty Theatre Kokching na sinjuna leibak ningba sereng changdam na bagi thoram ama ngasi Library and Information Center Kokching gi Auditorium Hall da pangthokhi. Thoram aduda thoram mapu sing yauna miyam na athoba singi photo da laikatuna ikai khumnaba utki. Loinina Manipur gi tongan ba school singdagi lakpa mahiroi nupa nupi punna kuntrana saruk yatuna leibak ningba sereng saidanaki. Class 10 amadi 12 ki exam da first division da pass tawrakraba Khongampat Youth Club KYC na kuanba mafamgi mahiroi singbu o pagi thoram ama ngasi KYC na sinduna Khongampat awang lekai community hall da pangchokre. Ngasi ki thoram aduda Laisram Bobby upa adyaksha Imphal West Achom Michael Secretary Veterinary and Animal Husbandry amadi
Yengkhom Muhindro Pradhan Khongampat Gram Panchayat na mayay tangbal lauduna saruk yaki. Ngasigi thoram aduda punna mahiroi kunma thoida achamba khudol piduna pukning thawatki loinena Patriots Day gi thoram su pangthoki. Lagliba Agostara mangada pangthoka doriba Independence Day thoram gi Jackson thorang lokhatpa oina Imphal West ki Commando Kangu amana ngasi ayuk pung 3 tagi 8 nifu manga fawba Imphal West ki Kaisangthong Kabui Khulda Cordon and Search Operation ama chathakre. Sathakiba thiba humbagi thabak aduda asan ba yum yaungna punna yumthong marfu manga gi mioi chama tararom verified tawki. Pogi marak thatna atin babre amamuk lominasi. PONYTV na makhal mathel gi thoram sing sanduk-tuna miyam gi seba tawjari masida hena mai pak na bagi damak PONYTV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiu hena mai pak channel ama oina bagi damak PONYTV ki contact number 9362511104 da contact tawbiro Makada pijari ba contact number natraga email asida miyamna suggestion pibirak na ba hajari miyam gi suggestion bu khawrangna ngaijari Break matung taram nokchari makada ba pau pisari Azadi ka Amrit Mahotsav ki sarokama oina ngasi August 12 tara manga fawba laibak asigi yumthong khudingda laibak asigi manchu ohung gi firal chukhatpagi thoram hargar tiranga ka mari lenina ngasi Hairok Assembly constituency gi MLA Dr. Thokchom Rari Shyam gi meeting makhada BJP Hairok mandal na silaga lamsang lamzel ama Hairok ta pangthokre Hairok sinba thungna chen kiba lamsang lamzel adu hongnabi matung inna MLA Dr. Thokchom Rari Shyam na Hairok pa 3 lamari fangbadagi lamthaki Lamsang lamzel gi mangoinena MLA na luchinglaga Hairok pa 3 kabo laikai thongkhongdagi miyamna India gi machu ohum gi firal paiduna lamzel lamtha fam tamna achoba khongchit amaga loinena lakhi mana matum yentopagi tharam amasu Hairok pa 3 ngaro thel gi mipun sangda pangthoki Athoba Thangal General Tiken Razit ki ayek basaktamda hailai katuna hogdokhiba thoram aduda MLA Rajesh Shyamna hai Indiana ningkha tamlapa chahi humputara manga mapung farakpagi tongan ba thabak thoram kaya India amasung state lengakna pangthokli BJP nesu miyamda kanagadaba thabak thoram kaya pangthokli Hairok BJP mandal na silaga ngasi pangthokiba lamsang lamjel asigi maruiba pandamti masa mau faba naharol singh semgatna bani haiki पंचायती प्रधान और सनीपा मथुरा माथुर श्री India ki humputara manga suba ning tamba numit ka mari lenena laibak asigi yumthong khudingda machu ohum gi firal chingkhatna ba Prime Minister Narendra Modi ne lakthoke ba har gar tiranga gi campaign Kakching district ki oina DC Kakching Somorjit Salamna India ki machu ohum gi firal chingkhatuna DC office complex Kakching dege hogdokre Campaign asigi sarokama oina Kakching gi tongan ba school singi mahiroi sing NCC cadet sing Asamadi Anganwadi worker sing police personnel sing loinena lainga ki thomi kayana saruk yatuna makhutta India gi maju ohum gi firal paiduna Kakching sumak laikrai playground dagi Kakching kaithel fawba har gar tiranga gi pauzal piba khongchat ama chatki khongchat adu Kakching kaithel yoraga lamtha famda amuk halaktuna loisinki Swada Grey Moreda har gar tiranga gi thoram ama pangthokre Thoram adu Azadi ka Amrit Mahotsav ki chahi chupna pangthokna lakpa makhal mathel gi thoram singgi manung channa ngasi Technopol District More Block ki manung da laiba More Bazar Tali Rota Revival Foundation Wangzingna Ministry of Women and Child Development Government of India gi makhada chalai riba Swada Grey gi inmate singna India gi national anthem saktuna har gar tiranga gi thoram adu hogdoki tungda volunteers singna machu ahong gi firal singsu yenthokki Har Ghar Tiranga campaign ki thoram Senapati district su pangthokre ngasigi Har Ghar Tiranga campaign ki sarogama oina pangtokhiba mass rally aduda mahiloisang gi oja sing mahiroi anganwadi gi thomi sing asa gi thomi sing
NYK volunteers, police personnel amadi government official amasung staff yauna mioi lising amadromna India gi machu ahongi firal paiduna saruk yaki. Rally adu Sanapati ge additional district magistrate ISL Jain na TNK khulgi gate gi lamtharaga traffic point da loisinki. Tungda Sanapati district police na I dream for poppy free Sanapati haba hiramda mahiroi singi oiba layek pagi saidana ba amasung rikumai tafogi multipurpose hall da pangthoki. Singhat SG MLA Chinlun Thangna ngasi Singhat subdivision gi Baihang da leba Jogal Cemetery Complex da firal chingkhat kre mahakna Jogal da saruk yakiba athoba singi mafam da su ikai khamna ba otke ngasi gi thoram adu Churachandpur gi district administration asinduna pangthokibani hairi nakalamarom da district administration na tiranga cycle rally amasu ayukta pangthoki loinina rally adu tuibongi Deputy Commissioner Sarat Chandra Arojuna Lamthaki amadi mioi humputara romna rally aduda saruk yaki. Hairok Higher Secondary School da ngasi athoba singi numit palan thoram pangthokpaga loinina school asigi website ama Hairok Assembly Constituency gi MLA Dr. Thokchom Rajesh Shyamna hangdokre. Thoram aduda wangang laduna MLA Rajesh Shyamna Hairok Higher Secondary School gi oja singna kathokpaga loinina mahiroi singbu takpi tambi bagi damak school asigi oja singbu thagatpa phungdokhe. Ngasi hangdokliba school gi website asidagi school asigi maramda khangning bapumnamak khangbangam lagani haibagi nungai ba wafam thamladuna MLA Rajesh Shyamna school asida ngasi mahai tamliba mahiroi singi maraktagi tungda leibaki achangba mioi amamam oirakani haibagi thazaba thamli haiba wafam su MLA na thamki. Kokchung district ki kairak maning amadi kaisam laikai gi miyam gi yamna maru oiba lambi ama oiriba laikai ani asidagi Injo Myanmar Sugnu road taba lambi da nongna sariba culvert asi athuba matamda loisinbiu haina lainga ki pukning chungsilakli hiram asiga mari lenyana laikai ani asigi miyamna sinduna pangthokba pawmi singa unaba amada YDA kairak maning laikai gi president Ais Bumeshwar na kumja lising ani kunma thogi angan basaruk tagi Senapati district ki Khamson village tagi ke lamchau paw ko ba contractor amagi mingda kokching dagi mioi ani ne suriba culvert chanbagi thabak culvert ki makhong ani haiba loiraga lekhiba asi asuki matik kuire lupa lakh tara manga henbagi among gi thabak asi hojik fawbada lupa lakh tara ma thoi henna lokthokrabasu suriba thabak asigadi asuki matik janadre loinina lemhoriba senfam khara asinasu leihoriba thabak asi loisinbadasu janadoi maram asna hiram asda lengaki mari leinaba amadi concern MLA na migyeng changbidina handaki lawrok pantha asi nangnaba culvert asi chanba loisinbibagi mathakta lambi asi matam ko chunaba maungda semgatnaba haiki. State asigi oina hawkiba pungkun marida Central Armed Police Force CFPF ke mioi ama yauraga punna mioi taran choi positive oikre mioi amata siba yaukhitre COVID-19 command control room dagi thadorapa report amagi matung inna hawkiba pungkun marida nupa taruk amasung nupi manga amadi Central Armed Police Force ke mioi ama yauraga punna mioi taran choi positive oiba yaukre hojik fawbada punna mioi lising aniga chama ni fuhumdoi lekhitre State asigi oina hojik fawbada mioi lak ama lising kuntra mapalga chonga supna ani positive oikre masigi manungda mioi lak ama lising kuntra taret ka chama humputara tarukna recover toba ngamkre active case da mioi chama marfu humdoi leiri recovery rate na chada marfutara nipal dasmik ahum ni hairi loishila maruiba paw mohana pizari Manipur ki Governor Laganation na Manipur ki ning tambang ngak na basok na kibal lising ama jani pa mafutara mathogi Anglo Manipur war gi athoba singi mafam da state ki thakta ikai kuna ba odkre State asda leiri ba mipum khuding mangna chingmi tami haiba khaidna amato inya leimi nagadabani haina athoba singi nomita chief minister na phungdokre Marai bak nusidraba lebak kunaiduna chokhat pakhak ngamloi haina lo na thingkraba UNFF ki hanagi chairman RK Megan na bedrest dega mari lenina high kre
MPCC na sinduna nga si Su Lamlai da Azadi ga Karup Jatra gi Khongchat Chat Kre Congress na nang yaw krapasing o Kre Amadi Hawkiba pung kun marida Manipur gi onya miyoy tarani thoi nang na COVID-19 positive oi Kre asiba mata yaw khidre PONYTV ke numidangi Manipuri pau miyeng tabi di basingbu amakana kramzari.